UK gi Prime Minister positive oikhre ngasi nungthul phongwase phongda Manipur top channel digi video amta update tawjage Mars ki tang punga tareta United Kingdom UK gi Prime Minister Boris Johnson COVID-19 positive oire mahak hauji masana masabu isolation da laijaduna akan mamong layeng sathaba hokre hairi panba yabadi Britain gi Prince Charles su positive oiduna akan mamong layeng satharibani amaromda Manipur jab positive oiribi patient adusu UK da lairik tamduna lairubadagi Manipur da halakpada positive oire khanglakibani aduga atopa marueba pawkhra su pijage maina singbada amasire COVID-19 na narakadra haiduna miyam na thamoi nik launari ngai serekta nupa ama inkol da napi sengba sanglubada thanghai na electric wire da haijulubadagi mai singduna sire hairi thaudo adu ngasi ayuk pung 10 rom taba matamna thokibani laikhidraba miyu adugi maming sanambam dananjoy mitai apokpa sanambam munal mitai kawi mayang impal sabung company mayai laikhai dagini hairi thaudo asigi matangna phangba pawn hai dananjoy na yumgi inkol adu napi songmali haiduna napi phalingai da inkol adugi mathakta puba wire ama tatlaga taduna lairambadagi uhawdaduna napi phanaba thangaina thengnarubadagi mafam adumaktada mai singduna sikhibani haina pauksi isna phungduragli aduga atopa pawnamo yairipokta ngahaktang dukan hangduna pot lehawnaba lengakna laukthokkhibadagi miyamna kakcheng mahum keibagum yomsinakhre thawong asidi lengakna lockdown tawbagi wanthok leitre miyam COVID-19 na maram oiduna lengak na lockdown lauthokhibaga loinana miyamgi khudongsanaba lengak na ngasi ayuk pung 6 tagi 13 fawba dukan kaithel sing thong hangbagi ayaba pikhibadagi yaripok kaithel di miyamna kakcheng mahum keibagum yomsinakhre pot lehawnaba yomsinarakiba sing adubu control tawnabo hotnabada yaripok PS ki kangbu sedo yaripok bazar amadi bamon laikai youth club yaripok ki members sing awaba ama oikhi thawong asidi lengak na lockdown tobagi wantok leitre haina pot leiba lakiba miyamna phongdok ngarapoga loinana postagi mamal hena yonba sing mari leinaba department na biyeng sangbina basu appeal tarokli Bamo Lekai Youth Club Yaripok BYCY gi Secretary Sanjoy Hidamna phungdorakpada vegetable yolebe singa grocery so singa alternative desk nongmanini gap piraga hanghanbagi system satnadragadi social distancing maintain tawba ngamroi amasum social distancing maintain tawdragadi total lockdown tawbagi kanaba leite pot leiba lakpada gari purakpa yade haibigi DC gi order leiragasu lakliba miyamna gari purakpana traffic jam thokanduna social distancing maintain tawna bohonabada sili langliba singda amukke henna khudongsa da bathokale matungda pot leiba lakliba singna gari purakpa yaroi tangai fadana puraklagasu bazar gi yamna lapna thambiramgadabani dukandar singna pot ki mamal hena yonba yaroi yolamlabadi dukan thong lunsingani haina mahakna makhata na phungdokhi amaromda yaripok fire sub station yaripok kaithel amasum akoibda dukan mamang sing mas ising kapthoktuna sengdokhre aduga atopa pawmanamo dukan sing hanganbiu pharmacy pungkun marigi oina hanganbiu petrol pump sing hanganbiu haina PFI na phungdokre aduga India gi oiba hausi ki oiba update miyam COVID-19 gi India da miyoi taraga mapan siankhre aduga satret ka humdraga manga positive oire haina paw pijage aduga makha taba paw update ngaiminasi share video si matang sai lu sinjage thank you